ꯕꯤꯔꯦꯟ ꯑꯃꯗꯤ ꯂꯩꯃꯇꯣꯝꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯃꯥꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯨꯁꯇꯔꯣꯛ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯗꯣ ꯅꯥꯕꯗꯒꯤ ꯊꯪꯅꯕ ꯈꯨꯡꯒꯪ ꯑꯗꯨꯒ ꯂꯩꯕ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯕ ꯃꯥꯏꯕ ꯑꯗꯣ ꯎꯅꯔꯨꯅꯕꯒꯤꯗꯃꯛꯇ ꯎꯃꯪ ꯀꯌꯥ ꯂꯥꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯥꯏꯕ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯏ ꯇꯥꯃꯣ, ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯇꯧꯔꯤꯁꯤꯕꯣ? ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯁꯤ꯫ ꯌꯧꯕ ꯀꯧꯕ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯅꯥꯈꯣ ꯌꯧꯔꯅꯤ꯫ ꯁ꯭ꯋꯥꯏꯕꯨ ꯆꯠꯂꯒꯅꯦ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯦ, ꯋꯥꯁꯨ ꯋꯥꯅ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯕ ꯑꯗꯣ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯎꯅꯕ ꯂꯥꯛꯂꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯃꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯑꯆꯥꯎꯔꯝ ꯀꯥꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯒꯤ ꯃꯥꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁ, ꯅꯣꯡꯅ ꯅꯣꯡ ꯇꯥꯕꯅꯦ꯫ ꯎꯃꯪ ꯆꯠꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯎꯒꯗꯁꯨ ꯐꯔꯛ ꯑꯃ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯤꯅ ꯂꯥꯌꯦꯡꯕꯒꯤ ꯂꯥꯛꯑꯅꯤ꯫ ꯑꯁ, ꯆꯥ ꯆꯈꯣꯝꯇꯪ ꯍꯥꯎꯅ ꯊꯛꯈꯤꯒꯦꯗ, ꯀꯥꯟꯅꯗꯦꯗ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯕ ꯑꯣꯏꯅ꯫ ꯅꯣꯡ ꯍꯥꯡꯉꯒ ꯎꯃꯪ ꯆꯠꯇꯨꯅꯅꯦ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯣ ꯍꯦꯛꯂꯨꯕ ꯇꯥꯏ ꯇꯧꯔꯤꯁꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯤꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯗꯥꯏ ꯊꯤꯔꯛꯑꯅꯤ ꯇꯧꯔꯤꯁꯦ꯫ ꯂꯛꯈꯤꯔꯥꯅꯤ, ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ? ꯆꯥ ꯆꯈꯣꯝ ꯑꯍꯥꯎꯕ ꯑꯃꯇꯪ ꯂꯧꯅꯦ, ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯕ ꯑꯣꯏꯅ꯫ ꯇꯥꯔꯤꯕ꯭ꯔꯅꯦ ꯅꯪꯕꯨ? ꯑꯣ ꯂꯛꯈꯤꯔꯥꯅꯤ, ꯑꯝꯇꯪ ꯂꯥꯛꯎꯅꯦ꯫ ꯀꯔꯤ ꯇꯧꯔꯕꯒꯦ? ꯀꯣꯏꯀꯧꯏ ꯀꯧꯔꯗꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯨ ꯀꯩꯅꯣ? ꯅꯣꯡꯁꯤꯅ ꯍꯥꯡꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯎꯃꯪ ꯆꯠꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯃꯜꯂꯨꯒꯗꯁꯨ ꯑꯗꯣ ꯆꯥꯗꯣ ꯑꯍꯥꯎꯕ ꯑꯃꯇꯪ ꯂꯣꯜꯂꯧ꯫ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯕ ꯑꯣꯏꯅꯅꯦ ꯆꯥꯗꯣ ꯊꯛꯀꯦ꯫ ꯅꯪꯅ ꯑꯃ ꯊꯕꯛ ꯁꯨꯔꯤꯉꯩꯗꯅ ꯑꯗꯨꯝ ꯂꯩ꯫ ꯅꯁꯝ ꯅꯅꯥꯒꯗꯣ ꯈꯔ ꯃꯆꯨ ꯁꯪꯖꯟꯅ ꯆꯍꯤꯗꯣ ꯑꯉꯥꯡ ꯃꯥꯟꯅꯕꯒꯤ ꯇꯧꯅꯤ꯫ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯍꯅꯨꯁꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯑꯉꯥꯡꯗꯨꯝ ꯃꯥꯜꯂꯦ꯫ ꯑꯁ, ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯅꯦ ꯑꯣꯟꯊꯣꯛꯅ ꯂꯦꯝꯈꯤꯗ꯭ꯔꯦ ꯅꯪꯁꯦꯕꯣ꯫ ꯑꯦ, ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯉꯤꯅꯦ꯫ ꯆꯍꯤꯅ ꯌꯧꯔꯀꯥꯟꯗ ꯀꯣꯛꯇ ꯑꯃꯨꯕ ꯁꯪꯉꯨꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯑꯉꯥꯡ ꯁꯥꯕ ꯌꯥꯔꯤꯕ꯭ꯔꯣ? ꯆꯥꯗꯣ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨ, ꯂꯣꯜꯂꯛꯀꯦ꯫ ꯁꯣꯝꯗꯁꯨ ꯊꯕꯛ ꯑꯃꯁꯨ ꯀꯟꯅ ꯁꯨꯔꯝꯂꯤꯕꯅꯤ, ꯊꯥꯗꯣꯛꯄ ꯌꯥꯗꯕ꯫ ꯅꯪꯒꯤ ꯊꯕꯛꯇꯣ ꯊꯝꯃꯨꯅꯦ꯫ ꯅꯀꯣꯛꯇꯣ ꯅꯁꯝ ꯄꯨꯡꯉꯧ ꯉꯧꯔꯦ꯫ ꯃꯆꯨ ꯈꯔ ꯆꯪꯅꯅꯦ ꯐꯖꯅꯕꯩ ꯇꯧꯍꯣꯏꯅꯦ꯫ ꯆꯍꯤꯕꯨꯗꯤ ꯅꯪꯅ ꯈꯔ ꯍꯦꯟꯒꯨꯝ ꯇꯧꯕꯅꯤ ꯑꯩꯉꯣꯟꯗꯒꯤ꯫ ꯀꯗꯥꯏꯗꯒꯤ ꯆꯍꯤ ꯆꯠꯄꯤ ꯅꯨꯄꯤ ꯂꯧꯔꯕꯗꯤ ꯏꯅꯥ ꯈꯨꯜꯂꯤꯌꯦꯗꯅ ꯍꯥꯏꯅꯕ ꯆꯨꯝꯃꯥꯅꯦ ꯂꯧꯔꯨꯕ꯫ ꯏꯅꯥ ꯈꯨꯟꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯒꯤ ꯋꯥꯔꯛꯂꯤꯕ ꯀꯩꯅꯣꯝꯃ ꯇꯧꯔꯤꯅꯦ꯫ ꯀꯔꯝꯕ ꯃꯤꯅꯕꯨ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯅꯨꯄꯤ ꯆꯍꯤ ꯌꯥꯝꯕ ꯂꯧꯔꯒ ꯏꯅꯥ ꯈꯨꯜꯂꯤ ꯀꯥꯏꯅ ꯑꯣꯏꯗ ꯄꯥꯗꯕ꯫ ꯀꯥꯟꯅꯗꯦꯁꯦ꯫ ꯆꯥꯗꯣ ꯆꯈꯣꯝꯗꯪ ꯍꯥꯎꯅ ꯂꯣꯜꯂꯧ꯫ ꯊꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯤꯅ ꯑꯃꯨꯛ ꯄꯣꯊꯥꯕ ꯐꯪꯉꯔꯣꯏ꯫ ꯆꯠꯂꯣ, ꯊꯕꯛꯇꯣ ꯊꯝꯃꯨ꯫ ꯆꯥꯗꯣ ꯍꯥꯎꯅ ꯑꯝꯇꯪ ꯂꯣꯜꯂꯧ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯅꯦ, ꯆꯪꯅ ꯁꯔꯒ ꯀꯥꯅꯕꯒꯤ꯫ ꯆꯠꯂꯣ꯫ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯅ ꯅꯤꯡꯊꯤꯅ ꯇꯧꯕ ꯇꯝꯃꯨ꯫ ꯑꯦ, ꯑꯩꯅ ꯁꯔꯒ ꯀꯥꯔ ꯀꯩꯗꯧꯗꯣꯏꯕ? ꯃꯣꯏ ꯕꯕꯥꯅ ꯅꯣꯔꯣꯛꯇ ꯀꯨꯝꯒꯗꯕ ꯂꯩꯔꯁꯤꯕꯨ ꯑꯩꯅ ꯁꯔꯒꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯃꯣꯏ ꯕꯕꯥꯅ ꯅꯣꯔꯣꯛꯇ ꯂꯩꯕꯗꯣ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯖꯔꯨꯏꯌꯦ꯫ ꯑꯩꯁꯨꯅꯦ, ꯀꯅꯥꯅ ꯅꯤꯄꯥꯅꯦ ꯑꯉꯥꯡꯗ ꯂꯩꯔꯕꯗꯤ ꯏꯅꯥ ꯈꯨꯜꯂꯤꯌꯦꯅ ꯍꯥꯏꯕꯗꯒꯤ ꯆꯨꯝꯃꯥꯅꯦꯅ ꯏꯈꯥꯒꯤ ꯑꯉꯥꯡꯗ ꯂꯩꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯃꯤꯅꯥꯏꯗꯧꯅ ꯌꯨꯝ ꯑꯁꯤꯒ ꯂꯩꯔꯤꯕꯅꯤꯗꯣ꯫ ꯑꯁꯤꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗꯕꯁꯦ ꯉꯥꯡꯁꯤꯟꯗꯅ ꯑꯆꯨꯝꯕ ꯑꯣꯏ ꯃꯥꯅꯦꯅ ꯈꯜꯂꯨꯕꯗꯒꯤꯅꯦ ꯉꯁꯤꯗꯤ ꯁꯣꯏꯔꯤꯕꯅꯤ꯫ ꯑꯩꯒꯤꯅ ꯏꯊꯛ ꯊꯣꯡꯕ, ꯑꯩꯉꯣꯟꯗ ꯂꯨꯅ ꯆꯥꯅ ꯇꯧꯖꯕ ꯅꯤꯄꯥꯗꯣ ꯂꯩꯖꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯀꯥꯟꯅꯗꯦꯗ ꯉꯥꯡꯗꯅ꯫ ꯑꯁꯤꯒꯨꯝꯕꯅꯤ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯉꯤꯕ ꯃꯤꯗꯣ ꯍꯦꯛ ꯐꯪꯕ ꯅꯨꯃꯤꯠꯇꯅꯦ ꯃꯁꯝ ꯃꯅꯥꯗꯣ ꯕꯔ ꯍꯦꯛ ꯐꯣꯏꯒꯗꯕꯅꯤ꯫ ꯑꯣꯏꯗꯕꯗ ꯌꯨꯝꯐꯝ ꯁꯥꯖꯤꯟꯗꯅ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯩꯁꯨ꯫ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ꯫ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯨ? ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯅꯒ ꯊꯝꯕꯒꯤ ꯃꯑꯣꯡꯗ꯫ ꯐꯔꯦꯁꯦ, ꯂꯣꯏꯁꯤꯜꯂꯁꯤ ꯃꯇꯥꯡꯁꯤꯒ꯫ ꯆꯥꯗꯣ ꯍꯥꯎꯅ ꯑꯝꯇꯪ ꯂꯣꯜꯂꯧ꯫ ꯆꯥꯗꯣ ꯊꯛꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯆꯠꯂꯣ꯫ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯅꯪꯒꯤ ꯆꯥꯁꯤ ꯂꯛꯈꯤꯔꯥꯅꯤ꯫ ꯅꯣꯔꯣꯛ ꯇꯥꯅꯤ ꯏꯄꯥ ꯏꯄꯨ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯦ ꯆꯥꯁꯨ ꯐꯥꯒꯤ ꯅꯠꯇꯦ꯫ ꯕꯕꯥ, ꯃꯄꯥꯟꯗꯅꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯃꯣꯏ ꯕꯕꯥꯕꯨ ꯎꯅꯅꯤꯅ ꯂꯥꯛꯍꯧꯔꯤ꯫ ꯑꯅꯥꯕ ꯌꯦꯡꯕꯒꯤꯔ ꯀꯩꯅꯣ, ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯟꯗ ꯊꯣꯛꯄꯤꯒꯦꯔꯣ? ꯁꯣꯝꯅ ꯂꯥꯌꯦꯡꯅꯕꯒꯤ ꯃꯅꯥ ꯃꯁꯤꯡꯗꯨꯅ ꯑꯃꯠꯇ ꯂꯩꯇꯦ ꯇꯧꯔꯤꯕ꯫ ꯅꯣꯡꯗꯣ ꯍꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔో? ꯀꯔꯝꯕ ꯃꯤꯗꯥ ꯑꯣꯏꯔꯤꯕ? ꯄꯩꯁꯥ ꯄꯥꯏꯕ ꯑꯣꯏꯔꯤꯕ꯭ꯔꯥ? ꯂꯥꯏꯔꯕ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯁ, ꯇꯟꯈ꯭ꯔꯦꯗꯀꯣ ꯂꯥꯏꯔꯕ ꯑꯣꯏꯔꯝꯃꯗꯤ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯅꯥꯕ ꯂꯥꯌꯦꯡꯕꯗꯕꯨ ꯂꯥꯏꯔꯕ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ? ꯏꯅꯥ ꯈꯨꯟꯕ ꯍꯥꯏꯕ꯭ꯔꯥ ꯂꯩꯕ꯭ꯔꯥ? ꯀꯔꯤ ꯋꯥꯅꯣ ꯃꯣꯏ ꯕꯕꯥꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯉꯥꯎꯕꯤ, ꯑꯄꯪꯕꯤ, ꯁꯣꯅꯣ ꯆꯨꯕꯤ꯫ ꯄꯩꯁꯥꯗꯣ ꯄꯥꯏꯕ ꯃꯤꯗꯣ ꯑꯣꯏꯔꯕꯗꯤ ꯑꯅꯥꯕꯗꯣ ꯌꯦꯡꯉꯕꯁꯨ ꯄꯩꯁꯥꯗꯣ ꯐꯪꯉꯤꯗꯅ꯫ ꯂꯥꯏꯔ ꯄꯠꯇꯠꯄ ꯑꯣꯏꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯐꯪꯒꯅꯤ ꯍꯥꯏꯒꯦ? ꯑꯣꯖꯥ ꯃꯥꯏꯕꯕꯨ
ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯄꯤꯛꯂꯤꯕꯤ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯀꯨꯁꯇꯣꯔꯣꯛ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯗꯣ ꯅꯥꯔꯦ ꯑꯗꯨꯒꯤꯅꯤ ꯏꯆꯥꯅꯨꯄꯤꯗꯣ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯊꯤꯔꯛꯂꯤꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯥꯖꯕ ꯀꯨꯏꯔꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇꯪ ꯂꯥꯌꯦꯡꯕꯤꯗꯕ ꯌꯥꯗꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯅꯨꯄꯤꯁꯦ ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨ ꯃꯥꯜꯂꯤꯅꯦ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯒ ꯐꯪꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯅꯤꯗꯀꯣ ꯁꯛꯐꯝꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯂꯥꯏ ꯃꯆꯥꯗꯨ ꯃꯥꯜꯂꯤꯅꯦ ꯃꯧꯁꯦ ꯌꯦꯡꯕ ꯄꯦꯟꯕ ꯅꯥꯏꯗꯦꯅꯦ ꯃꯤꯇꯥ ꯌꯦꯡꯉꯤ ꯊꯝꯕꯥꯜꯒꯤ ꯃꯤꯇꯥꯅꯤꯅꯦ ꯄꯤꯁꯨꯝ ꯑꯅꯤꯅ ꯁꯨꯛꯂꯕ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯆꯤꯟꯕꯥꯟꯁꯤꯅꯒ ꯐꯖꯔꯤꯕ ꯅꯥꯇꯣꯟꯁꯤꯅꯒ ꯇꯨꯝꯃꯗꯅ ꯑꯁ ꯂꯥꯏꯔꯦꯝꯕꯤꯅꯕꯨ ꯀꯔꯤ ꯍꯦꯜꯂꯨꯗꯣꯏꯅꯣꯅꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯒ ꯐꯪꯂꯕꯗꯤ ꯀꯗꯥꯏꯗꯒꯤ ꯍꯅꯨꯕꯤ ꯑꯃ ꯂꯧꯔꯨꯗꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯥꯏꯒꯨꯝꯗꯅ ꯅꯤꯄꯥ ꯁꯛꯇꯥꯁꯤꯒ ꯃꯇꯨꯁꯤꯒ ꯑꯣꯟꯊꯣꯛꯅ ꯂꯥꯞꯅꯈ꯭ꯔꯦꯗꯀꯣ ꯑꯣꯖꯥ ꯃꯥꯏꯕ ꯏꯆꯥꯅꯨꯄꯤꯗꯨꯒꯤ ꯑꯅꯥꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯗꯕ ꯌꯥꯗꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩ ꯑꯣꯟꯊꯣꯛ ꯍꯥꯟꯅ ꯂꯥꯛꯂꯤꯕꯅꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯥꯏꯒꯨꯝꯗꯅ ꯌꯦꯡꯕꯩ ꯄꯦꯟꯕ ꯅꯥꯏꯗꯦꯅ ꯇꯧꯔꯤꯁꯦ ꯀꯔꯝꯕ ꯃꯇꯥꯡꯒꯤ ꯑꯅꯥꯕꯅꯣ ꯍꯥꯏꯁꯤꯕꯨ ꯚꯥꯞ ꯃꯦꯅꯝ ꯇꯥꯍꯧꯗ꯭ꯔꯦ ꯑꯝꯇꯪꯒ ꯍꯟꯅ ꯍꯥꯏꯔꯛꯑꯗꯤ ꯐꯅꯤ ꯀꯣꯛꯁꯦ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦ ꯀꯔꯝꯕ ꯃꯇꯥꯡꯒꯤ ꯑꯅꯥꯕꯅꯣ ꯑꯝꯇꯪꯒ ꯍꯟꯅ ꯑꯩꯉꯣꯟꯗ ꯑꯃ ꯇꯥꯛꯎꯅꯦ ꯑꯝꯇꯪ ꯀꯔꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯅꯥꯄ ꯈꯔ ꯁꯦꯟꯗꯥꯅꯕ꯭ꯔꯥ ꯑꯩꯅ ꯑꯁꯨꯛꯀꯟꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯁꯤꯕꯨ ꯍꯣꯏ ꯑꯩ ꯑꯃꯨꯛꯀ ꯍꯟꯖꯔꯛꯀꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯀꯨꯁꯇꯣꯔꯣꯛ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯗꯣ ꯅꯥꯕꯗꯒꯤ ꯀꯨꯏꯔꯦ ꯏꯆꯥꯗꯣ ꯐꯃꯨꯡꯗ ꯂꯩꯕ ꯑꯣꯖꯥ ꯃꯥꯏꯕꯅ ꯂꯥꯌꯦꯡꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯊꯤꯔꯛꯂꯤꯕꯅꯤ ꯑꯣꯖꯥ ꯅꯥ ꯄꯪꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯀꯥꯏ ꯀꯣꯔꯤꯕ ꯋꯥꯔꯤꯅꯤꯗ ꯀꯔꯤ ꯍꯥꯏꯕ ꯀꯨꯁꯇꯣꯔꯣꯛ ꯍꯥꯏꯕ ꯍꯩ ꯑꯗꯨꯒꯤ ꯑꯅꯥꯕꯗꯨꯗꯤ ꯃꯤꯡꯇ ꯄꯟꯕꯗ ꯇꯨꯒ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯣꯡꯉꯤꯅꯤ ꯀꯗꯥꯏꯗꯒꯤ ꯑꯗꯨꯒꯨꯝꯕ ꯑꯅꯥꯕꯗꯣ ꯑꯩ ꯌꯦꯡꯗꯦ ꯆꯠꯂꯣ ꯑꯥꯗ ꯀꯗꯥꯏꯗꯒꯤ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗꯕ ꯑꯅꯥꯕ ꯇꯥꯍꯩꯗꯕ ꯃꯤꯡ ꯈꯨꯔꯥꯏ ꯅꯥꯟꯒꯗꯕ ꯑꯅꯥꯕ ꯆꯠꯂꯣ ꯑꯇꯣꯞꯄꯗ ꯌꯦꯡꯉꯨꯔꯣ ꯃꯗꯨ ꯑꯅꯥꯕꯗꯣ ꯑꯩ ꯂꯥꯌꯦꯡꯕ ꯉꯝꯃꯣꯏ ꯄꯩꯁꯥ ꯐꯅ ꯌꯥꯝ ꯄꯤꯔꯕꯁꯨꯅꯦ ꯑꯩ ꯂꯥꯌꯦꯡꯕ ꯉꯝꯃꯣꯏꯌꯦ ꯆꯠꯂꯣ ꯅꯣꯏꯅ ꯀꯗꯥꯏꯗꯒꯤ ꯌꯨꯝ ꯑꯁꯦ ꯃꯥꯡꯁꯜꯂꯦ ꯃꯗꯨ ꯑꯅꯥꯕꯗꯣ ꯇꯥꯍꯩꯗꯕ ꯄꯜꯍꯩꯗꯕ ꯑꯅꯥꯕꯅꯤ ꯆꯠꯂꯣ ꯂꯥꯌꯦꯡꯕ ꯉꯝꯃꯣꯏ ꯑꯇꯣꯞꯄ ꯃꯤꯗ ꯌꯦꯡꯉꯨꯔꯣ ꯑꯗꯨꯅ ꯈꯔ ꯐꯒꯅꯤ ꯀꯩꯅꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯅꯥꯕ ꯂꯥꯌꯦꯡꯉꯤ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯏꯆꯥꯅꯨꯄꯤꯗꯣ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯤꯁꯤꯕꯣ ꯏꯆꯥꯅꯨꯄꯤꯗꯣ ꯑꯝꯇꯪ ꯐꯅꯕꯒꯤ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯌꯦꯡꯕꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯅꯥꯒꯤ ꯃꯐꯝꯗ ꯆꯪꯖꯗꯨꯅ ꯏꯆꯥꯅꯨꯄꯤꯗꯣ ꯐꯅꯕꯒꯤ ꯂꯥꯌꯦꯡꯒꯅꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯈꯛꯇꯅꯤ ꯌꯥꯎꯖꯔꯤꯕ ꯑꯣꯖꯥ ꯃꯥꯏꯕ ꯌꯦꯡꯕꯤꯗꯕ ꯌꯥꯗꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯁ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯈ꯭ꯔꯦꯗꯀꯣ ꯑꯅꯥꯕꯗꯣ ꯃꯃꯤꯡꯇ ꯄꯟꯕꯗ ꯑꯩ ꯀꯤꯅꯦ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯅꯥꯕꯗꯣ ꯂꯥꯌꯦꯡꯗꯦ ꯆꯠꯂꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯑꯇꯣꯞꯄ ꯀꯅꯥꯗ ꯌꯦꯡꯍꯜꯂꯨꯔꯣ ꯆꯠꯂꯣꯅꯦ ꯑꯗꯨ ꯑꯅꯥꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯂꯩ ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯦ ꯅꯣꯏꯁꯤꯡꯁꯦ ꯆꯠꯂꯣ ꯌꯥꯡꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯣ ꯑꯅꯥꯕꯗꯣ ꯂꯣꯏ ꯁꯟꯗꯣꯔꯛꯑꯅꯤ ꯆꯠꯂꯣ ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯌꯦꯡꯕꯤꯗ꯭ꯔꯕꯗꯤ ꯀꯔꯤꯅೋ ꯑꯣꯖꯥꯅ ꯃꯥꯏꯕ ꯑꯣꯏꯔꯤꯕꯁꯦ ꯀꯔꯤ ꯀꯥꯟꯅꯔꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯣꯟꯊꯣꯛꯅ ዋꯅ ꯂꯥꯞꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯌꯦꯡꯕꯤꯗꯕ ꯌꯥꯗꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯈ꯭ꯔꯦꯗꯀꯣ ꯍꯩ ꯅꯪꯅꯦ ꯂꯩꯀꯥꯏ ꯃꯤ ꯇꯥꯅ ꯐꯨꯍꯟ ꯇꯣꯛꯑꯅꯤ ꯆꯠꯂꯣ ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯌꯦꯡꯕꯤꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯋꯥꯅ ꯐꯝꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯅꯤ ꯁꯨꯖꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯣꯟꯊꯣꯛꯅꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯌꯦꯡꯕꯤꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯣꯖా ꯃꯥꯏꯕ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯈ꯭ꯔꯦꯗ ꯅꯇꯩ ꯅꯅꯥꯎꯁꯦ ꯑꯩꯅ ꯌꯦꯡꯕ ꯉꯝꯂꯣꯏ ꯑꯗꯨꯒꯨꯝꯕ ꯑꯅꯥꯕꯗꯣ ꯌꯦꯡꯗꯦ ꯍꯥꯏꯔꯦꯗꯅ ꯆꯠꯂꯣ ꯑꯩꯅꯦꯃꯗꯨ ꯑꯅꯥꯕꯗꯣ ꯑꯩ ꯌꯦꯡꯗꯦ ꯁꯥꯎꯅꯨ ꯆꯠꯂꯣ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯆꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯐꯨꯔꯒ ꯉꯁꯤꯅ ꯉꯁꯝ ꯂꯥꯛꯅ ꯄꯥꯏꯅ ꯏꯟꯕ ꯁꯣꯏꯗ꯭ꯔꯦ ꯆꯠꯂꯣ ꯅꯆꯥꯅꯨꯄꯤꯗꯣ ꯄꯨꯅ ꯂꯥꯛꯀꯅꯨ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯕ ꯈꯨꯔꯥꯏ ꯅꯥꯟꯒꯗꯕ ꯑꯅꯥꯕꯗꯣ ꯆꯠꯂꯨ ꯂꯣꯏꯅ ꯃꯥꯡꯁꯤꯟꯕ ꯇꯥꯔꯦ ꯅꯥꯄꯜ ꯀꯥꯕ ꯃꯥꯏꯕ ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯑꯗꯨꯛ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯅꯪꯅ ꯈꯟꯕ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯏꯆꯥꯅꯨꯄꯤꯗꯣ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯥꯛꯂꯤꯕꯅꯤ ꯅꯪꯅ ꯂꯥꯌꯦꯡꯗꯕꯗꯣ ꯑꯩ ꯁꯥꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯥꯄꯜ ꯆꯥꯎꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯏꯈꯣꯡꯗ ꯆꯪꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯁꯅꯨꯀꯣ
ꯃꯁꯤ ꯃꯃꯥ ꯑꯃꯒꯤ ꯁ꯭ꯔꯥꯞꯅꯤ ꯍꯥꯏꯅ ꯈꯜꯂꯨꯀꯣ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯁꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯁ꯭ꯔꯥꯞ ꯀꯥꯏꯅ ꯆꯪꯁꯨ ꯆꯪꯉꯣꯏꯗꯕ ꯄꯥꯟꯁꯨ ꯄꯥꯜꯂꯣꯏꯗꯕ ꯀꯥꯟꯅꯗꯕꯗ ꯀꯗꯥꯏꯗꯒꯤ ꯂꯥꯏꯔꯕ ꯄꯠꯇꯠ ꯑꯃ ꯂꯥꯛꯇꯅ ꯁꯛꯇꯥꯡ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯌꯦꯡꯉꯨ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯋꯥꯔꯗꯨꯅ ꯎꯃꯪ ꯑꯃꯗ ꯄꯣꯊꯥꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯤ ꯃꯣꯏ ꯕꯕꯥ ꯑꯩꯗꯤ ꯋꯥꯕꯅꯕꯨ ꯂꯣꯏꯔꯦꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯄꯣꯊꯥꯈꯤꯁꯤ ꯌꯨꯝ ꯐꯥꯎꯕ ꯌꯧꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯅꯥꯈꯣ ꯅꯪ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯝꯃꯨ ꯑꯩ ꯀꯔꯤꯅꯣ ꯆꯥꯅꯕ ꯄꯣꯠꯆꯩ ꯑꯃ ꯌꯦꯡꯉꯨꯈꯤꯒꯦ ꯋꯥꯁꯨ ꯋꯥꯅꯅꯦ ꯁ꯭ꯋꯥꯏꯕꯨꯇꯪ ꯂꯩꯔꯝꯃꯨ ꯈꯪꯗꯦ ꯉꯁꯤꯁꯦ ꯌꯨꯝ ꯌꯧꯕ ꯅꯪꯒꯗ꯭ꯔꯥ ꯅꯪꯉꯣꯏꯗ꯭ꯔꯥ ꯂꯥꯞꯅ ꯂꯥꯞꯄꯤꯕ ꯋꯥꯁꯨ ꯋꯥꯅꯅꯦ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯕꯤꯔꯦꯟ ꯑꯗꯣ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯗꯨꯅ ꯀꯔꯤꯅꯣ ꯆꯥꯅꯕ ꯄꯣꯠꯆꯩ ꯈꯔ ꯊꯤꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯣꯊꯥꯗꯨꯅ ꯊꯅꯝꯂꯒ ꯎꯃꯪꯗ ꯆꯠꯈꯤꯔꯝꯃꯤ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ ꯃꯣꯏ ꯕꯕꯥꯁꯤꯁꯨ ꯂꯥꯛꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯋꯥꯕꯅꯕꯨ ꯂꯣꯏꯔꯦ ꯁꯦ ꯆꯥꯅꯕꯒꯤ ꯑꯩꯅꯅꯦ ꯂꯐꯣꯏ ꯂꯐꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯆꯥꯔꯒ ꯉꯁꯤꯒꯤ ꯂꯦꯟꯅꯕꯒꯤ ꯇꯧꯔꯁꯤ ꯌꯨꯝꯗꯅꯦ ꯉꯁꯤꯗꯤ ꯌꯧꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅꯅꯦ ꯎꯃꯪ ꯑꯁꯤꯗ ꯑꯗꯨꯝ ꯂꯦꯛꯅꯕꯒꯤ ꯇꯧꯔꯁꯤ ꯍꯧꯖꯤꯛ ꯆꯠꯂꯕꯗꯤ ꯑꯍꯤꯡ ꯑꯣꯏꯔꯅꯤ ꯋꯥꯁꯨ ꯋꯥꯅ ꯉꯁꯤꯗꯤ ꯎꯃꯪ ꯑꯁꯤꯗ ꯂꯦꯟꯅꯕꯒꯤ ꯇꯧꯔꯁꯤ ꯀꯔꯤꯅꯣ ꯃꯣꯏ ꯕꯕꯥꯅ ꯍꯥꯏꯔꯤꯗꯨꯕꯨ ꯌꯨꯝꯗ ꯏꯆꯥ ꯑꯅꯥꯕꯗꯣ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯕꯗꯤ ꯂꯩꯒꯗꯧꯔꯤꯕꯅꯣ ꯑꯩꯅꯦ ꯏꯆꯥꯗꯨꯒꯤ ꯈꯜꯂꯨꯕꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯎꯄꯥꯏ ꯑꯁꯤꯕꯨ ꯄꯤꯛꯂꯤꯕꯤ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯃꯣꯏ ꯕꯕꯥ ꯁꯤ ꯈꯜꯂꯨꯕꯗ ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯅꯥꯕꯁꯤꯅ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯁꯤꯕꯨ ꯅꯥꯈꯣ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯁꯣꯔꯗ ꯆꯦꯠꯅ ꯈꯣꯏꯔꯝꯃꯣ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯏꯁꯣꯔ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏꯕꯛꯇꯕꯨ ꯇꯝꯂꯕꯗꯤ ꯁꯣꯏꯗꯅ ꯏꯆꯥꯅꯨꯄꯤꯗꯣ ꯑꯅꯥꯕꯁꯤꯗꯒꯤ ꯐꯍꯟꯕ ꯉꯝꯒꯅꯤ ꯏꯁꯣꯔꯕꯨ ꯊꯥꯖꯧ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯏꯁꯣꯔꯒꯤ ꯊꯣꯡ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯇꯦ ꯋꯥꯁꯨ ꯋꯥꯅ ꯉꯁꯤꯗꯤ ꯎꯃꯪ ꯑꯁꯤꯗ ꯂꯦꯟꯕ ꯇꯥꯕꯅꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯕꯣꯛ ꯂꯩꯍꯧꯔꯤꯗꯅ ꯃꯕꯣꯛꯀ ꯉꯁꯤꯗꯤ ꯋꯥꯁꯨ ꯋꯥꯅ ꯂꯩꯔꯁꯅꯨ ꯉꯥꯏꯍꯥꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯣ ꯂꯦꯛꯄ ꯇꯥꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯈꯨꯡꯒꯪ ꯑꯗꯣ ꯌꯥꯝꯅ ꯂꯥꯞꯄ ꯃꯔꯝꯅ ꯑꯍꯤꯡ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯎꯃꯪ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯣ ꯂꯦꯛꯂꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯨꯝꯂꯤꯉꯩꯗ ꯊꯥ ꯂꯩꯕꯥꯛꯇꯒꯤ ꯄꯔꯤ ꯑꯃ ꯀꯨꯝꯊꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯇꯨꯝꯂꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯄꯔꯤ ꯑꯗꯨꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯑꯋꯥꯕ ꯐꯤꯕꯝꯗ ꯇꯥꯔꯦ ꯍꯥꯏꯕꯗꯣ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯄꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯣ ꯀꯧꯗꯨꯅ ꯃꯃꯥ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯄꯔꯤ ꯑꯗꯨꯅ ꯀꯧꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗꯨꯒ ꯍꯥꯏꯔꯤꯕꯤ ꯂꯩꯃꯇꯣꯝꯕꯤ ꯑꯗꯣ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯀꯅꯥꯅꯣ ꯅꯪꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯐꯥꯎ ꯎꯖꯗ꯭ꯔꯤ ꯀꯅꯥꯅꯣ ꯅꯪꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯃꯁꯛ ꯐꯖꯈ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯣ ꯅꯪꯕꯨ ꯃꯅꯤ ꯑꯩ ꯑꯁꯦ ꯊꯥ ꯂꯩꯕꯥꯛꯇꯒꯤ ꯀꯨꯝꯊꯔꯛꯄꯤ ꯄꯔꯤꯅꯤ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯎꯃꯪ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯇꯨꯅ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯕ ꯂꯥꯛꯏꯌꯦ ꯉꯁꯤꯗꯤ ꯅꯪꯅ ꯋꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯗꯣ ꯎꯕꯗꯨꯒ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯉꯁꯤ ꯄꯤꯔꯤꯕ ꯒꯨꯂꯥꯞ ꯑꯁꯤ ꯑꯁꯝꯕ ꯒꯨꯂꯥꯞ ꯅꯠꯇꯦ ꯒꯨꯂꯥꯞ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯅꯪꯅ ꯑꯋꯥꯕꯗ ꯇꯥꯔꯕ ꯑꯅꯥꯕ ꯀꯌꯥꯗꯒꯤ ꯂꯥꯌꯦꯡꯕ ꯉꯝꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯀꯣ ꯃꯁꯤ ꯒꯨꯂꯥꯞ ꯑꯁꯤ ꯅꯪꯅ ꯌꯨꯝꯗ ꯄꯨꯔꯒ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧ ꯒꯨꯂꯥꯞ ꯑꯁꯤꯅ ꯑꯅꯥꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯒꯨꯂꯥꯞ ꯑꯁꯤ ꯑꯁꯝꯕ ꯒꯨꯂꯥꯞ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯄꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯒꯨꯂꯥꯞ ꯑꯗꯣ ꯂꯩꯃꯇꯣꯝꯕꯤ ꯑꯗꯨꯗ ꯁꯤꯟꯅꯔꯝꯂꯒ ꯊꯥ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯄꯥꯏꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯂꯩꯃꯇꯣꯝꯕꯤ ꯑꯗꯣ ꯃꯥꯒꯤ ꯃꯃꯪꯗ ꯄꯔꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯇꯥꯛꯂꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯪ ꯑꯣꯏꯔꯝꯃꯤ ꯂꯩꯃꯇꯣꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯪ ꯑꯗꯣ ꯃꯪꯂꯨꯔꯕꯒꯤ ꯇꯨꯡꯗ ꯃꯪꯐꯥꯎꯅꯔꯝꯃꯤ ꯂꯩꯃꯇꯣꯝꯕꯤ ꯑꯗꯨꯅ ꯃꯪꯐꯥꯎꯅꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯄꯔꯤ ꯑꯗꯨꯅ ꯃꯃꯪꯗ ꯄꯤꯔꯝꯕ ꯒꯨꯂꯥꯞ ꯑꯗꯣ ꯂꯩꯕ ꯑꯗꯣ ꯎꯔꯝꯃꯤ ꯂꯩꯃꯇꯣꯝꯕꯤ ꯑꯗꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯗꯣ ꯃꯪ ꯅꯠꯇꯦ ꯑꯋꯣꯏꯕꯃꯛꯀꯤ ꯄꯔꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯒꯨꯂꯥꯞ ꯑꯗꯣ ꯄꯤꯔꯝꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯃꯇꯣꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯒꯨꯂꯥꯞ ꯑꯗꯨꯕꯨ ꯉꯛꯂꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃꯇꯣꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯪꯗ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ ꯑꯋꯣꯏꯕꯅꯤ ꯃꯣꯏ ꯕꯕꯥ
ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝꯅꯅꯤ ꯇꯧꯔꯤꯁꯤꯕꯣ꯫ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯏꯃꯥꯡꯗ ꯂꯩꯔꯤꯕ ꯒꯨꯂꯥꯕ ꯑꯁꯤꯅ ꯁꯥꯈꯤꯅꯤ꯫ ꯄꯔꯤ ꯑꯗꯨꯅꯅꯤ ꯃꯪꯗ ꯂꯥꯛꯇꯨꯅ ꯑꯅꯥꯕ ꯀꯌꯥꯒꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯒꯨꯂꯥꯕ ꯑꯁꯤ ꯑꯆꯝꯕ ꯒꯨꯂꯥꯕ ꯅꯠꯇꯦ, ꯌꯨꯝꯗ ꯃꯁꯤꯕꯨ ꯄꯨꯔꯒ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯥꯕꯨ ꯍꯤꯡꯍꯟꯅꯕꯒꯤ ꯍꯥꯏꯔꯝꯃꯤ꯫ ꯒꯨꯂꯥꯕ ꯑꯁꯤꯅꯅꯤ ꯑꯅꯥꯕ ꯀꯌꯥꯒꯤ ꯂꯥꯌꯦꯡꯅꯕꯒꯤ ꯍꯤꯗꯥꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅꯕꯨ ꯍꯥꯏꯔꯝꯃꯤꯅꯦ ꯃꯣꯏ ꯕꯕꯥ꯫ ꯑꯩꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯎꯔꯤ ꯃꯣꯏ ꯕꯕꯥ꯫ ꯑꯗꯨꯅꯕꯨ ꯏꯆꯥꯅꯨꯄꯤꯗꯣ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯒꯨꯂꯥꯕ ꯑꯁꯤ ꯄꯤꯔꯝꯂꯤꯕꯅꯤ꯫ ꯑꯩꯅ ꯃꯁꯤ ꯒꯨꯂꯥꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯑꯅꯥꯕ ꯐꯍꯜꯂꯕꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯋꯥꯕꯗ ꯇꯥꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯃꯣꯏ ꯕꯕꯥ꯫ ꯍꯥꯏꯔꯤꯕ ꯒꯨꯂꯥꯕ ꯑꯁꯤ ꯌꯨꯝꯗ ꯄꯨꯔꯒ ꯆꯠꯂꯁꯤ꯫ ꯍꯣꯏ, ꯀꯔꯤꯒꯨꯝꯕ ꯒꯨꯂꯥꯕ ꯑꯁꯤꯅ ꯂꯥꯌꯦꯡꯕ ꯉꯝꯂꯕꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯋꯥꯕꯗ ꯇꯥꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯐꯔꯦ, ꯌꯨꯝꯗ ꯍꯟꯅꯕꯒꯤ ꯇꯧꯔꯁꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯕꯤꯔꯦꯟ ꯑꯃꯗꯤ ꯂꯩꯃꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯤꯔꯝꯂꯤꯕ ꯒꯨꯂꯥꯕ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯂꯩꯃꯇꯣꯝꯕꯤ ꯑꯗꯨꯅ ꯐꯝꯗ ꯇꯥꯗꯨꯅ ꯅꯥꯔꯤꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯔꯤ ꯑꯗꯨꯅ ꯄꯤꯔꯝꯂꯤꯕ ꯒꯨꯂꯥꯕ ꯂꯩꯔꯥꯡ ꯑꯗꯣ ꯁꯨꯔ ꯅꯩꯈꯥꯏꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯑꯅꯥꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯂꯩꯃꯇꯣꯝꯕꯤꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯅ ꯀꯤꯅꯔꯕ ꯀꯨꯁꯇꯣꯔꯣꯛ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯗꯨꯗꯒꯤ ꯐꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯐꯕ ꯎꯕꯗꯨꯒ ꯍꯥꯏꯔꯤꯕ ꯕꯤꯔꯦꯟ ꯑꯃꯗꯤ ꯂꯩꯃꯇꯣꯝꯕꯤ ꯑꯗꯣ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯍꯥꯏꯔꯤꯕ ꯄꯔꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯒꯨꯂꯥꯕ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯑꯋꯥꯕꯗ ꯇꯥꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯕꯤꯔꯦꯟ ꯑꯃꯗꯤ ꯂꯩꯃꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯝꯃꯤ꯫ ꯑꯆꯨꯝꯕꯅꯤ ꯃꯣꯏ ꯕꯕꯥ, ꯒꯨꯂꯥꯕ ꯑꯁꯤ ꯑꯆꯝꯕ ꯒꯨꯂꯥꯕ ꯅꯠꯇꯦ꯫ ꯄꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯨꯅ ꯑꯃꯗꯤ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯒꯨꯂꯥꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯑꯩ ꯍꯥꯏꯔꯤꯕ ꯒꯨꯂꯥꯕ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯅꯥꯕ ꯀꯌꯥꯗ ꯁꯣꯏꯗꯅ ꯂꯥꯌꯦꯡꯒꯅꯤ ꯃꯣꯏ ꯕꯕꯥ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯃꯇꯣꯝꯕꯤ ꯑꯃꯗꯤ ꯕꯤꯔꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯋꯥ ꯑꯅꯥꯗ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯥꯏꯔꯤꯕ ꯄꯔꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯒꯨꯂꯥꯕ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯂꯩꯃꯇꯣꯝꯕꯤ, ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅ ꯆꯠꯄ ꯉꯝꯂꯨꯗ꯭ꯔꯕ ꯏꯄꯨꯔꯣꯏꯕꯗꯣ ꯃꯈꯣꯡꯗꯣ ꯆꯠꯄ ꯉꯝꯗꯨꯅ ꯍꯥꯟꯅꯗꯧꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕꯗꯣ ꯂꯣꯏꯅ ꯀꯣꯛꯂꯤ꯫ ꯅꯪꯅ ꯁꯦꯟꯐꯝꯁꯨ ꯑꯃꯠꯇ ꯂꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯅꯪꯒꯤ ꯇꯧꯕꯤꯃꯜꯁꯦ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏꯀꯣ ꯂꯩꯃꯇꯣꯝꯕꯤ꯫ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯍꯥꯟꯅꯗꯧꯅ ꯃꯤꯒ ꯃꯤꯃꯥꯟꯅꯕ ꯍꯥꯏꯕꯗꯣ ꯉꯝꯂꯦꯀꯣ꯫ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ? ꯑꯩꯗꯤ ꯑꯁꯨꯝꯅ ꯑꯋꯥꯕꯗ ꯇꯥꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯏꯆꯦꯒꯤ ꯏꯄꯨꯔꯣꯏꯕꯅ ꯍꯥꯟꯅꯗꯧꯅ ꯃꯤꯃꯥꯟꯅꯕ ꯉꯝꯕꯗꯣ ꯈꯜꯂꯨꯕꯗ ꯑꯗꯨꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯇꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯔꯦꯟ ꯑꯃꯗꯤ ꯂꯩꯃꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕ ꯒꯨꯂꯥꯕ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯋꯥꯕ ꯇꯥꯔꯕ ꯑꯅꯥꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯗꯨꯗ ꯑꯅꯥꯕ ꯀꯅꯥ ꯑꯃꯇ ꯌꯦꯡꯕ ꯂꯥꯛꯇꯕꯗꯨꯒ ꯃꯥꯏꯕ ꯑꯗꯣ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇ ꯑꯅꯥꯕꯒ ꯌꯦꯡꯕ ꯂꯥꯛꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ? ꯀꯔꯤꯅꯣ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯂꯣꯏꯅ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯔꯕ ꯌꯥꯠꯂꯥ? ꯑꯅꯥꯕꯒꯁꯦ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯄ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯑꯩꯅ ꯐꯪꯒꯗꯧꯔꯤꯕꯁꯤꯕꯣ? ꯑꯅꯥꯕꯗ ꯈꯔ ꯊꯣꯛ ꯇꯧꯔꯒ ꯂꯥꯌꯦꯡꯗꯅ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯑꯩꯅ ꯉꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯟꯐꯝꯅꯣꯅꯦ ꯑꯩꯅ ꯇꯥꯟꯒꯗꯧꯔꯤꯁꯤꯕꯣ? ꯀꯗꯥꯏꯗꯒꯤ ꯂꯥꯛꯑꯅꯤ ꯍꯥꯏꯒꯦ? ꯅꯪꯒꯤ ꯅꯥꯄꯜ ꯆꯥꯎꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯀꯅꯥꯝꯇ ꯑꯅꯥꯕꯒ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯇꯜꯂꯕꯅꯤ꯫ ꯑꯩꯅ ꯁꯨꯝ ꯇꯥꯕꯗꯗꯤ ꯅꯍꯥꯃꯨꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯃꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯅꯪꯅ ꯊꯤꯅ ꯉꯥꯡꯅ ꯆꯩꯅ ꯇꯥꯟꯈꯤꯕꯗꯣ, ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯋꯥꯕꯗ ꯇꯥꯔꯕ ꯀꯌꯥꯒꯤ ꯑꯅꯥꯕꯁꯤꯡ ꯑꯗꯣ ꯂꯥꯌꯦꯡꯉꯤ ꯍꯥꯏꯅꯕꯨ ꯇꯥꯏ꯫ ꯁꯦꯟꯐꯝꯕꯨ ꯑꯃꯠꯇ ꯂꯧꯗꯦ꯫ ꯃꯥꯅ ꯂꯥꯌꯦꯡꯉꯤꯕꯗꯣ ꯑꯅꯥꯕꯁꯤꯡ ꯑꯗꯨꯗꯒꯤ ꯄꯩꯁా ꯑꯃꯠꯇ ꯂꯧꯗꯦ ꯍꯥꯏꯅꯕꯨ ꯇꯥꯔꯤꯅꯦ꯫ ꯌꯦꯡꯉꯨꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯅꯥꯕꯁꯤꯡ ꯑꯗꯨꯗꯒꯤ ꯐꯔꯦ ꯍꯥꯏꯕ ꯉꯥꯛꯇꯅꯤ꯫ ꯈꯪꯗꯦ, ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯪꯅ ꯈꯔ ꯑꯣꯖꯥ ꯃꯥꯏꯕ ꯁꯥꯔꯤꯕꯗꯣ ꯁꯥꯕ ꯐꯪꯂꯔꯣꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯏꯃꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯋꯥꯁꯤꯜꯂꯛꯂꯦ꯫ ꯍꯅꯨꯊꯪꯁꯤꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯁꯨꯒꯗꯧꯔꯤꯁꯤꯕꯨ? ꯑꯗꯣ ꯇꯥꯕꯗꯨꯒ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯀꯔꯤ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯂꯨꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯤꯗꯥꯛ ꯑꯗꯣ ꯈꯪꯂꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯍꯤꯗꯥꯛ ꯑꯗꯣ ꯈꯪꯂꯒ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ?
ꯅꯪꯅꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯕꯨ ꯊꯤꯅ ꯉꯥꯡꯅ ꯆꯩꯅ ꯊꯥꯕꯤꯈꯔꯦ ꯍꯤꯗꯥꯛ ꯑꯗꯣ ꯈꯪꯂꯨꯔꯒ ꯅꯪ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯤꯗꯥꯛꯇꯣ ꯈꯪꯂꯣ ꯍꯤꯗꯥꯛꯇꯣ ꯈꯪꯂꯕꯗꯤ ꯑꯩꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯍꯤꯗꯥꯛꯇꯣ ꯁꯤꯖꯤꯟꯅꯔꯒ ꯑꯅꯥꯕ ꯀꯌꯥꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯔꯦꯗꯅ ꯆꯠꯂꯣ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯂꯥꯌꯦꯡꯂꯤꯕ ꯍꯤꯗꯥꯛ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯗꯕ ꯌꯥꯗꯕꯅꯤ ꯑꯩꯅ ꯆꯠꯂꯕꯗꯤ ꯈꯪꯒꯅꯤ ꯅꯪꯅ ꯆꯠꯂꯕꯗꯤꯅꯦ ꯃꯈꯣꯏ ꯈꯪꯕ ꯉꯝꯂꯣꯏ ꯆꯠꯂꯣ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯂꯩꯃꯇꯣꯝꯕꯤ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯩꯃꯇꯣꯝꯕꯤ ꯑꯗꯣ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ ꯍꯥꯏꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗꯨꯒ ꯂꯩꯃꯇꯣꯝꯕꯤ ꯑꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯂꯝꯃꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯗꯤ ꯁꯣꯝꯕꯨ ꯃꯁꯛ ꯈꯪꯗꯦ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯨ ꯃꯥꯟꯗꯦ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯅೋ ꯑꯩꯅ ꯑꯁꯨꯝ ꯇꯥꯕꯗ ꯏꯕꯦꯝꯃꯅ ꯄꯩꯁꯥ ꯑꯃꯠꯇ ꯂꯧꯗꯕ ꯃꯈꯩ ꯑꯅꯥꯕ ꯂꯥꯌꯦꯡꯉꯤ ꯍꯥꯏꯕ ꯇꯥꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯍꯧꯔꯤ ꯂꯥꯛꯄ ꯉꯝꯗꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯅꯅꯦ ꯏꯕꯦꯝꯃꯅ ꯍꯤꯗꯥꯛ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇꯪ ꯀꯟꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤꯅꯦ ꯏꯕꯦꯝꯃ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯗꯨ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯗꯕ ꯌꯥꯗꯦ ꯏꯕꯦꯝꯃꯅ ꯍꯣꯏ ꯀꯔꯤꯒꯤ ꯄꯥꯡꯉꯣꯏꯗꯕꯅꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯍꯤꯗꯥꯛꯇꯣ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯂꯩꯃꯇꯣꯝꯕꯤ ꯑꯗꯨ ꯍꯤꯗꯥꯛ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯑꯇꯣꯜ ꯒꯨꯂꯥꯞ ꯑꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯤꯗꯥꯛ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯣ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯇꯥꯛꯂꯝꯃꯤ ꯏꯃꯥ ꯑꯩꯅ ꯏꯁꯤꯡ ꯌꯥꯝꯅ ꯈꯣꯏꯔꯥꯡꯂꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯏꯁꯤꯡ ꯆꯈꯣꯝꯇꯪ ꯊꯛꯀꯦꯕ ꯌꯥꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨ ꯑꯩꯅ ꯏꯁꯤꯡ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨꯀꯣ ꯂꯩꯃꯇꯣꯝꯕꯤ ꯑꯗꯨꯅ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯆꯪꯈꯤꯉꯩꯗ ꯍꯥꯏꯔꯤꯕꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩ ꯑꯗꯣ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯝꯕꯤ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯄꯨꯔꯒ ꯊꯣꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯕ ꯑꯗꯨꯒ ꯂꯩꯃꯇꯣꯝꯕꯤ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯀꯔꯤꯅꯣꯅꯤ ꯍꯧꯖꯤꯛꯇ ꯁꯤꯒ ꯂꯩꯔꯝꯕꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯌꯥꯅꯣ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯨꯕꯨ ꯒꯨꯂꯥꯞꯀꯤ ꯒꯝꯂꯥꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯤꯅꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯂꯩꯃꯇꯣꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯕꯤꯔꯦꯟ ꯑꯗꯨꯗ ꯍꯥꯏꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯁꯥꯁꯤꯟꯅꯔꯒ ꯒꯨꯂꯥꯞ ꯑꯗꯣ ꯄꯨꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯣ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯕꯨ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯕ ꯌꯥꯠꯂꯣ ꯍꯥꯏꯁꯤꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛꯇꯣ ꯑꯩ ꯎꯒꯨꯝ ꯇꯧꯔꯤ ꯃꯁꯛꯇꯣ ꯂꯥꯛꯄ ꯉꯝꯗ꯭ꯔꯤ ꯀꯗꯥꯏꯗ ꯎꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯂꯩꯃꯇꯣꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯒꯨꯂꯥꯞ ꯑꯗꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯝꯇ ꯆꯥꯔꯣꯏ ꯊꯛꯂꯣꯏ ꯑꯃꯗꯤ ꯏꯁꯤꯡ ꯆꯈꯣꯝ ꯑꯃ ꯐꯥꯎꯕ ꯊꯛꯂꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯕꯤꯔꯦꯟ ꯑꯗꯨꯅ ꯑꯗꯨꯛ ꯀꯜꯂꯕ ꯋꯥꯁꯛ ꯑꯗꯣ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯒꯨꯂꯥꯞ ꯑꯗꯨꯒꯤꯗꯃꯛꯇ ꯅꯁꯥꯗꯣ ꯅꯥꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯕ꯭ꯔꯠ ꯑꯗꯣ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯃꯇꯣꯝꯕꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤꯕ ꯒꯨꯂꯥꯞ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯀꯔꯤꯝꯇ ꯆꯥꯔꯣꯏ ꯊꯛꯂꯣꯏ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯃꯇꯣꯝꯕꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯨꯂꯥꯞ ꯑꯗꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯀꯔꯤꯝꯇ ꯆꯥꯔꯣꯏ ꯊꯛꯂꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯇꯨꯅ ꯂꯩꯃꯇꯣꯝꯕꯤ ꯑꯗꯨ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯃꯤ ꯃꯃꯥ ꯅꯪꯉꯣꯟꯗ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯝꯇ ꯑꯣꯏꯗꯦ ꯀꯗꯥꯏꯗꯒꯤ ꯅꯪꯅ ꯃꯤꯒꯤ ꯗꯥꯔꯤ ꯃꯄꯥꯟꯗꯒꯤ ꯂꯩꯔꯥꯡ ꯑꯃ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯒ ꯅꯪꯅ ꯃꯗꯨ ꯍꯤꯗꯥꯛꯅꯤꯅ ꯍꯥꯏꯁꯤꯟꯅꯗꯅ ꯑꯩꯅ ꯂꯥꯌꯦꯡꯉꯨꯕꯗꯕꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯃꯌꯥꯝꯅꯅꯤ ꯑꯩꯒꯤ ꯃꯇꯧꯗꯨꯒ ꯅꯣꯛꯄꯨ ꯅꯣꯛꯑꯦꯅꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯋꯥꯁꯤꯗꯤ ꯅꯥꯈꯣ ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗ ꯃꯁꯤꯒꯤ ꯒꯨꯂꯥꯞꯁꯦ ꯑꯩꯈꯣꯏ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯅ ꯂꯥꯌꯦꯡꯉꯒ ꯐꯒꯗꯕ ꯃꯥꯟꯗꯦ ꯒꯨꯂꯥꯞ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯂꯩꯃꯇꯣꯝꯕꯤꯅꯤ ꯂꯩꯃꯇꯣꯝꯕꯤꯅ ꯂꯥꯌꯦꯡꯉ ꯐꯒꯗꯕꯅꯤ ꯑꯩꯅ ꯈꯟꯕꯗ ꯒꯨꯂꯥꯞ ꯑꯁꯦ ꯑꯇꯣꯞꯄ ꯀꯅꯥꯝꯇꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯋꯣꯏꯕꯅꯤ ꯃꯣꯏ ꯕꯕꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯥꯟꯅꯗꯕ ꯒꯨꯂꯥꯞ ꯑꯁꯦ ꯊꯝꯃꯨꯅ ꯀꯥꯟꯅꯗꯦ ꯒꯨꯂꯥꯞ ꯑꯁꯦ ꯐꯣꯏꯗꯠꯂꯒ ꯂꯪꯊꯣꯛꯈꯣ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯃꯤ ꯀꯥꯟꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯐꯣꯏꯗꯠ ꯂꯪꯊꯣꯛꯈꯣ ꯒꯨꯂꯥꯞ ꯑꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯃꯉꯣꯟꯗꯁꯨ ꯀꯅꯥꯝꯇ ꯂꯥꯌꯦꯡꯕ ꯂꯥꯛꯑꯔꯣꯏꯗꯅ ꯀꯥꯟꯅꯗꯦ ꯒꯨꯂꯥꯞ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯂꯪꯊꯣꯛꯀꯦꯔꯥ ꯑꯃ ꯇꯧꯈꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯒꯨꯂꯥꯞ ꯑꯗꯣ ꯍꯤꯡꯍꯟꯕ ꯌꯥꯗꯦ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯤ ꯑꯩ ꯂꯩꯅ ꯂꯩꯅ ꯃꯥꯅ ꯃꯤꯒ ꯂꯥꯌꯦꯡꯕ ꯌꯥꯕ꯭ꯔꯥꯕ ꯊꯨꯅ ꯌꯥꯡꯅ ꯂꯪꯊꯣꯛꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯗꯨꯅ ꯒꯨꯂꯥꯞ ꯑꯗꯨ ꯂꯪꯊꯣꯛꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯈꯔꯅꯤ ꯂꯩꯔꯕꯒꯤ ꯇꯨꯡꯗ
ꯃꯥꯏꯕ ꯑꯗꯣ ꯀꯨꯁꯇꯔꯣꯛ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯗꯣ ꯅꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯑꯩꯅ ꯌꯥꯝꯅ ꯇꯥꯊꯤꯔꯕ ꯑꯅꯥꯕ ꯀꯨꯁꯇꯔꯣꯛ ꯍꯥꯏꯔꯤꯕꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯥꯔꯤꯅꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯎꯄꯥꯏ ꯑꯁꯤꯕꯨ? ꯑꯗꯨꯗꯤ ꯃꯣꯏ ꯕꯕꯥꯅ ꯇꯧꯕ ꯀꯔꯃꯒꯤ ꯐꯜꯅꯤ꯫ ꯃꯇꯝ ꯑꯃꯗ ꯃꯣꯏ ꯕꯕꯥꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡꯈꯤꯕꯗꯣ ꯉꯁꯤꯗꯤ ꯃꯣꯏ ꯕꯕꯥꯗ ꯑꯅꯥꯕꯗꯣ ꯅꯥꯔꯦꯗꯣ ꯍꯧꯖꯤꯛꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯕ ꯎꯄꯥꯏ ꯑꯁꯤꯕꯨ? ꯌꯦꯡꯒꯗꯕꯒꯤ ꯍꯤꯗꯥꯛꯇꯨꯁꯨ ꯃꯣꯏ ꯕꯕꯥꯅ ꯀꯂꯛ ꯀꯟꯖꯥꯎꯗꯅ ꯄꯥꯝꯕꯤꯗꯣ ꯍꯥꯠꯇꯣꯛꯑꯣꯏꯗꯅ ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯅꯣ? ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯇꯧꯒꯗꯧꯔꯤꯕ ꯎꯄꯥꯏ ꯑꯁꯤꯕꯨ? ꯑꯅꯥꯕꯁꯤꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯇꯧꯔꯤꯁꯤ꯫ ꯈꯥꯡꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗꯀꯣ꯫ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯅꯤ꯫ ꯑꯅꯥꯕꯁꯤꯅ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯃꯃꯥ, ꯅꯪꯕꯨ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯜꯂꯨꯅꯦ꯫ ꯑꯩꯅ ꯀꯟꯕ ꯉꯝꯃꯣꯏꯌꯦ꯫ ꯂꯩꯃꯇꯣꯝꯕꯤꯒꯤ ꯃꯅꯥꯛ ꯆꯠꯇꯨꯅꯅꯦ ꯅꯪꯅ ꯇꯧꯈ꯭ꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯧ꯫ ꯑꯗꯨꯒꯇ ꯅꯪ ꯑꯅꯥꯕꯁꯤꯗꯒꯤ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯂꯩꯃꯇꯣꯝꯕꯤꯒꯤ ꯃꯅꯥꯛ ꯆꯠꯇꯨꯅꯅꯦ ꯇꯧꯈꯤꯕ ꯀꯌꯥꯗꯣ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯣꯏꯔꯝꯃꯨꯁꯨ ꯆꯠꯂꯣ꯫ ꯑꯑꯣꯏꯕꯅꯤ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯇꯧꯈꯤꯕ ꯀꯔꯃꯒꯤ ꯐꯜꯅ ꯐꯪꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯁꯣꯏꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯆꯠꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯈꯤꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯗꯨꯅ ꯂꯩꯃꯇꯣꯝꯕꯤ ꯑꯃꯗꯤ ꯕꯤꯔꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯒꯨꯂꯥꯕ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯤꯒꯦ ꯍꯥꯏꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯕꯨ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯝꯕꯤꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ? ꯍꯨꯔꯥꯝꯕ, ꯇꯧꯕ ꯉꯝꯕ, ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯛ ꯇꯥꯡꯂꯕ ꯃꯒꯨꯟ ꯂꯩꯔꯕ ꯑꯩꯒꯤ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯤꯕꯅꯣ? ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯅ ꯂꯥꯏꯔꯕ ꯑꯋꯥꯕꯗ ꯇꯥꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ꯫ ꯅꯪꯅ ꯇꯧꯕ ꯀꯔꯃꯒꯤ ꯐꯜ ꯅꯪꯅ ꯐꯪꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯨꯁꯇꯔꯣꯛ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯁꯤꯅ ꯅꯥꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯋꯥꯅ ꯁꯤꯕ ꯍꯥꯏꯕꯗꯣ ꯋꯥꯅ ꯉꯥꯏꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯩꯅ ꯄꯤꯔꯤꯕ ಶ್ರಾꯞꯁꯦ ꯐꯪꯕ ꯑꯣꯏꯌꯣ꯫ ꯀꯔꯤꯒꯤ ꯉꯥꯛꯄꯤꯒꯗꯧꯔꯤꯕꯅꯣ? ꯅꯪꯒꯨꯝꯕ ꯂꯝꯆꯠ ꯅꯥꯏꯗꯕ ꯅꯥꯄꯜ ꯀꯥꯕ ꯃꯥꯏꯕ ꯅꯪꯗꯤ ꯍꯤꯡꯉꯨꯅ ꯀꯥꯟꯅꯗꯦ꯫ ꯑꯅꯥꯕꯁꯤꯅꯅꯦ ꯅꯥꯗꯨꯅ ꯁꯤꯕ ꯑꯣꯏꯌꯣ꯫ ꯁꯥꯎꯔꯤꯗꯣ ꯁꯥꯎꯐꯝ ꯊꯣꯛꯏ, ꯑꯆꯨꯝꯕꯅꯤ꯫ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯐꯠꯇꯕ ꯐꯜꯒꯤ ꯊꯕꯛꯅꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯁꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯐꯠꯇꯕ ꯊꯕꯛꯀꯤ ꯃꯇꯝ ꯆꯨꯞꯄꯗ ꯐꯠꯇꯕ ꯑꯣꯏ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯄꯥꯜꯂꯀꯥꯟꯗ ꯈꯪꯂꯦ꯫ ꯐꯔꯦ, ꯑꯅꯥꯕꯁꯤꯅ ꯑꯩꯒꯤ ꯐꯠꯇꯕ ꯀꯔꯃꯒꯤ ꯐꯣꯜ ꯑꯣꯏꯔꯕꯁꯨ ꯑꯩ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯅꯥꯕꯁꯦ ꯈꯥꯡꯂꯒꯦ꯫ ꯑꯩꯅ ꯇꯧꯈꯤꯕ ꯀꯌꯥꯗꯣ ꯑꯃꯨꯛꯇꯪ ꯉꯥꯛꯎꯀꯣ꯫ ꯑꯩ ꯃꯇꯨꯡꯅ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯔꯣꯏ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯀꯔꯃꯒꯤ ꯐꯜꯅꯤ ꯈꯜꯂꯒ ꯄꯨꯝꯅꯃꯛꯁꯦ ꯈꯥꯡꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯗꯣ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯀꯔꯃꯒꯤ ꯐꯜꯁꯤꯡ ꯑꯗꯣ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯂꯒ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯃꯗꯨꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯒꯤ ꯐꯠꯇꯅꯕ ꯈꯟꯕ ꯊꯕꯛ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯊꯕꯛ ꯍꯥꯏꯕꯁꯦ ꯏꯁꯥꯒꯤ ꯑꯃꯥꯡꯕꯅꯤ ꯍꯥꯏꯕꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯗꯕꯅ ꯐꯩ ꯍꯥꯏꯕꯁꯦ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ꯫ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯀꯤꯕꯤꯛ ꯃꯌꯥꯝꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯀꯌꯥ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯅꯨꯡꯁꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯀꯤꯕꯤꯛ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫